ꯌꯥꯝꯅ ꯂꯤꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯔꯥꯞꯄ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯁꯣꯏ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯅꯕ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯖꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯍꯥ ꯑꯕꯥꯁ ꯀꯧꯔꯝꯃꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯃꯊꯟꯇ ꯑꯔꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯍꯤꯡꯅꯔꯝꯕ ꯑꯗꯨ ꯎꯕꯗ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈꯤꯔꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃꯗ ꯃꯁꯝ ꯃꯀꯣꯏ ꯁꯣꯡꯖꯤꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨꯅ ꯆꯣꯛꯊꯔꯨꯔꯕ ꯑꯃꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯨꯔꯕ ꯅꯤꯡꯊꯧ ꯑꯕꯥꯁ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯂꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯃꯛꯇꯗ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯍꯩ ꯇꯝꯕ ꯑꯣꯏꯕ ꯄꯥꯈꯪ ꯅꯍꯥꯛꯇꯤ ꯀꯔꯤ ꯂꯩꯕꯥꯛꯇꯒꯤꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯩ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯤꯡꯊꯧꯅꯤ ꯈꯪꯗ꯭ꯔꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤꯅꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯅ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯖꯩ ꯑꯗꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯜ ꯃꯋꯥ ꯁꯦꯝꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯑꯩꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯖꯍꯤꯄꯨꯔ ꯀꯧꯕ ꯃꯐꯝꯗꯣ ꯃꯗꯨꯗꯒꯤꯅꯤ ꯃꯔꯨꯞ ꯅꯍꯥꯛꯀꯤ ꯏꯁꯩ ꯑꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯗꯨꯅ ꯅꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯖꯔꯝꯒꯦ ꯑꯩꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯂꯣ ꯆꯟꯗ꯭ꯔꯁꯦꯈꯔ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯆꯝ ꯆꯝꯖꯕ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯈꯤꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯁꯛ ꯈꯪꯗꯕ ꯃꯇꯥꯎ ꯑꯗꯨꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯅꯍꯥꯛꯇꯤ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩꯅ ꯎꯏ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯕꯨ ꯀꯝꯗꯧꯅꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ ꯑꯩꯍꯥꯛꯇꯤ ꯃꯇꯝ ꯈꯨꯗꯤꯡ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯇꯕꯨ ꯅꯤꯖꯗꯨꯅ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯊꯧꯖꯥꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕꯅꯤ ꯃꯗꯨꯇꯅꯤ ꯑꯩꯍꯥꯛꯅ ꯀꯜꯂꯛꯆꯕ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯋꯥꯐꯝ ꯑꯗු ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯊꯨꯝ ꯇꯥꯜꯂꯒ ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯊꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯊꯨꯝ ꯇꯥꯟꯗ꯭ꯔꯕꯁꯨ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯕꯣꯔꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯃꯔꯨꯞ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕ ꯑꯉꯛꯄꯅꯤ ꯅꯍꯥꯛꯀꯤ ꯒꯨꯟꯁꯦ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯃꯔꯨꯞ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅꯗꯤ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕꯗꯣ ꯐꯪꯕ ꯉꯝꯂꯣꯏꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯂꯩꯐꯝ ꯌꯧꯁꯤꯜꯂꯛꯂꯦ ꯁꯒꯣꯜꯗꯒꯤ ꯀꯨꯝꯗꯨꯅ ꯂꯩꯍꯧꯔꯦ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯨꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯉꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯏꯁꯩ ꯌꯥꯝꯅ ꯁꯛꯄ ꯍꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯇꯅ ꯍꯤꯡꯖꯕꯅꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯃꯗꯨ ꯅꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯄꯤꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ
ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯅ ꯃꯍꯥꯛꯄꯨꯁꯨ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯂꯩꯐꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯏ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯃꯈꯨꯠꯇ ꯁꯝꯆꯦꯠ ꯑꯃꯗꯤ ꯀꯥꯇꯤ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯁꯝ ꯃꯀꯣꯏ ꯀꯛꯂꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯜꯌꯦꯛ ꯑꯃꯃꯝꯁꯨ ꯄꯤꯕꯤꯗꯨꯅ ꯍꯟꯅꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, ꯅꯍꯥꯛꯂ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯏꯁꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯩ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯁꯦꯈꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ? ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ, ꯑꯍꯣꯏ ꯃꯥꯅꯦ ꯑꯉꯝꯕ, ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯔꯕꯒꯦ? ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯂꯛꯄꯗꯤ? ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯁꯝ ꯀꯣꯏ ꯀꯛꯇꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯕ ꯑꯁꯤ ꯈꯛꯇꯃꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯃꯛ ꯍꯥꯏꯕꯗꯤ ꯄꯥꯝꯖꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯍꯥꯛꯇꯤ ꯁꯦꯜ ꯇꯥꯟꯖꯕ ꯅꯠꯆꯗꯦ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤ, ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯅꯕꯤꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯕꯨꯅꯤ, ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯅꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤ, ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯂꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯃꯁꯤꯅꯤ: ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯐꯝꯗ ꯁꯝ ꯀꯣꯏ ꯀꯛꯄ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯆꯟꯗ꯭ꯔꯁꯦꯈꯔꯗ ꯁꯦꯜ ꯑꯃꯠꯇ ꯄꯤꯗꯅꯕ ꯂꯣꯟꯅ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯃꯛ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯆꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯗꯤ ꯊꯧꯔꯥꯡ ꯑꯗꯨꯃꯛꯁꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯂꯦꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯝ ꯀꯛꯄꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯁꯦꯈꯔ ꯁꯤꯟꯐꯝ ꯑꯗꯨ ꯃꯍꯥꯛꯀ ꯆꯥꯅꯕ ꯋꯥꯠꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯃꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯣꯡꯎꯞ ꯐꯣꯠꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯁꯨ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯗꯨ ꯊꯣꯛꯂꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯇꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯣꯡꯎꯞ ꯐꯣꯠꯄ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯄꯦꯟꯖꯔꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯄꯥꯏꯔꯤꯕꯅꯣ? ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ, ꯑꯩꯍꯥꯛꯅ ꯄꯥꯏꯖꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯄꯤꯅꯕꯤꯔꯛꯄ ꯁꯦꯜꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯅ ꯏꯃꯤꯠꯅ ꯎꯖꯗꯕ, ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯁꯦꯜꯐꯝꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯩꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯂꯤꯕ ꯃꯈꯩ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯑꯩꯅ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯄꯣꯛꯇꯨꯅ ꯆꯟꯗ꯭ꯔꯁꯦꯈꯔꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯗꯨꯅ ꯆꯟꯗ꯭ꯔꯁꯦꯈꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯇꯨꯅ ꯁꯦꯜ ꯄꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯐꯣꯠꯄ ꯀꯅꯥꯁꯨ ꯂꯥꯛꯅꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯆꯪꯕꯤꯗ꯭ꯔꯕ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯟꯗꯛꯇꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯁꯦꯈꯔꯗꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯗꯨꯅ ꯃꯌꯥꯝꯅ ꯁꯤꯡ ꯆꯟꯕ ꯆꯠꯅꯔꯤꯕ ꯑꯗꯨ
ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯁꯤꯡ ꯆꯟꯕ ꯑꯃꯨꯛ ꯆꯠꯂꯒꯗꯕ꯭ꯔꯥ? ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯐꯣꯠꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯊꯥꯗꯣꯛꯂꯒꯗ꯭ꯔꯥ? ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯍꯥꯛꯄꯨ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯐꯣꯠꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯅꯥꯊꯩꯔꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯅꯕ ꯇꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯖꯩꯗꯣ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯇꯕꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯑꯩꯍꯥꯛꯇꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯔꯤꯁꯨ ꯑꯋꯥꯕ ꯅꯨꯡꯅꯥꯡꯕ ꯃꯥꯏꯊꯣꯡ ꯎꯠꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯥꯏꯊꯤꯔꯦ ꯈꯟꯖꯔꯨꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯂꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯎꯠꯀꯦ ꯈꯜꯂꯨꯕ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯊꯧꯁꯤꯜ ꯑꯗꯨ ꯍꯟꯗꯛꯁꯨ ꯀꯥꯏꯔꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯍꯟꯗꯛꯁꯨ ꯃꯟꯇ꯭ꯔꯤ ꯑꯁꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯑꯁꯤ ꯑꯔꯣꯏꯕꯤ ꯊꯥꯛꯀꯤ ꯆꯥꯡꯌꯦꯡ ꯑꯃ ꯁꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ प्रꯖꯥꯁꯤꯡ, ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯉꯁꯤ ꯃꯤꯠꯀꯨꯞ ꯄꯨꯡꯖꯥ ꯑꯁꯤꯃꯛꯇꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯅ ꯄꯥꯏꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯎꯖꯥꯎ ꯃꯔꯣꯜ 3 ꯏꯔꯥꯏ ꯂꯥꯏꯅ ꯀꯛꯄ ꯉꯝꯕ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯃꯁꯤ ꯂꯧꯁꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯌꯥꯝꯂꯕ ꯊꯥꯡꯁꯥꯡꯁꯤꯡ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔꯗꯤ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯞꯇꯨꯅ ꯄꯨꯔꯛꯄ ꯎꯀꯛ ꯑꯗꯨꯗ ꯂꯦꯜꯂꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯥꯎꯕ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯑꯉꯝꯕ, ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯕꯤꯌꯨ꯫ ꯑꯩꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯇꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯀꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯨ ꯅꯣꯡꯃꯇ ꯆꯠꯊꯔꯨꯒꯦ ꯈꯟꯖꯔꯨꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯍꯤꯛꯇꯣꯛꯅꯤꯡꯗꯕꯅ ꯉꯁꯤ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯤꯕ ꯅꯣꯡꯁꯥꯒꯤ ꯃꯌꯥꯒꯨꯝꯅ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯑꯩꯍꯥꯛꯀꯤ ꯏꯈꯨꯠꯃꯛꯅ ꯁꯦꯝꯖꯕ ꯍꯤꯡꯁꯥ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏꯗꯕ ꯎꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯃꯍꯨꯠ ꯑꯣꯏꯅ ꯁꯤꯟꯖꯔꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨꯗꯣ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯑꯗꯨꯃꯛ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯨꯄꯥ, ꯅꯍꯥꯛ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯔꯦꯝꯕꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯂꯥꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯔꯤ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯅꯥꯃꯠꯇꯅ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯎ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯟꯖꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡꯗ ꯄꯥꯈꯠꯄ ꯑꯃꯠꯇ ꯄꯣꯛꯄꯤꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯂꯥꯟꯃꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯝꯕ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯄꯣꯛꯇꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯀꯔꯝꯕ ꯆꯥꯡꯌꯦꯡꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥꯛꯅ ꯃꯔꯥꯜ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯕ
misak amakak mafam asida kauthoktuna maral adu miyam mamangda takadabani aduga mahaki yaibi thawaisu mafam asimaktada midkup asimaktada ining thogi mamangda laugadabani mantri gi minungsi leitaba wafam asida handakti tiliba miyam adu hena sarangnaba oirammi maning ithang thangna lepnaduna lairamba miyoi kharadi lona tumina senakibasu mayaure adubu khutta thangsang paiduna lepliba nupa adusu narum maya suba adudagi humang marik marik sentharaktuna mantrida amuk yeng tiliba miyam aduda amuk yeng tawduna lairamme matin amurak anirak yotlaga mantri aduda khu kuladuna kurumlaga thangsang adu piraduna asumna hairamme angamba mantri aihak masigi thabak asi ngamjararoi aihakna mafam asida tiliba kanagomba amatagi thawai lauba ngamjaroi ining thogi yathang hikto I haiduna ahakpa serak pigi hairabasu aihaki thawai asi oina laubiro nupa aduki wafam aduda ningthawaduna nupa adubu yolhing thangduna kaisum sangi maikairomda pusil hankre asumna mathang mathang kanagomba miyoi amata wafam asi yaramde miyoi khudingmak adu kaisum sanglomda loinamak pukhrabada handakti Chandrasekhar gi pali yaurakle mahaki mafamdasu mantri aduna sap manaba thaudang sinarabada Chandrasekhar na munna khalaga asumna hairakhi angamba mantri aihaksu madu ngamjaroi aihakti isorgi thaujaltana hingjarakpani aduna isorgi thaujalna aihakpu mi amagi thawai lau hainadi haibirakhiba leite aduna wafam asi aihak ngamjaroi dauri mantrina khumlaklamme adubu nahak aina yaroi hairabadi Chandrasekhar na khummi yaroi haiba oiragadi aihaki ingak samasida oina angambagi thangsang aduna kakpiyu ningthawadu Chandrasekhar gi wafam aduda sauninglaklamme mahaki wakhalon adu aranbani take khaladuna silakhiba thaurang asi mayon sumlaktraba asida mahakna oina hawgalaktuna asumna hairakhi he nupa nahakki namangda leiriba mantri adu maral khwaidagi leiraba miyoini madu nahakna mahakki mangak samasi kaktuna mathwai haujikmak laugadabani aihakki imang asimaktada natrabadi nahakki nathwai adu laubata natana nahakki sagai natai imung manung pumnamak ut onduna manghangani ningthau aduki asauba amaga loinana hairakliba wafam aduda mantri adusu angakpa phaurammi Chandrasekhar su matang asidadi leiduna senba yararoi khaladuna asumna hairammi phare ining thogi wakhalna adumna hek yaurabanina haujik aihak angamba mantri asigi mathwai laurage angamba aihakki imang asida ngaksam adu nonthabirau aihak nahakki thawaidu laujaba tare mantri adu handakti mahakki mafamda oina awaba tare karisu wafam asida nanthokutuna senba yararoi khaladuna masa pumba pakhatpa amadi akibana helman kiduna seng khaibagum niklamme mangaksam adu Chandrasekhar da nontharaduna mamit chajet usinduna mahakna hek khangjaba laising ningjaramme Chandrasekhar sor sangna hondoktuna khwangda yepliba thangsang adugi makhokta paiduna khonjel hauna mayam tananaba lauramme ngasi aihaki imangda nonthaduna leiriba miyoi asi ining thongna maral leire hairabasu tasengna mak maral leijadaba misak ama oiramlabadi aihaki thangsang asimak isorgi thaujalna chanbirabadi khudakta una saba thangsang ama on kro asi haiduna thangsang adu satorakpa matamdadi mahakna ngasai lamakhangda semduna purakhiba ugi thangsang adu oiramle mayam pumba adudi haraubana law khongba haurakhi maithiba pirani khaluba ningthau adugi napalgi minok adudi Chandrasekhar gi mataw asida sitharakpa thaumaigi mangalgum maithonggi minok hanjinki loinana mantri adubusu Chandrasekhar gi loksing aduda angakpa ama pokki mataw asumna isorgi thaujaltabu setna thajaba Chandrasekhar na mafam aduda tiliba ningthau mantri angambasing amadi praja pumnamakki pukningbu sumhatkhiramme matamasida upai leitraba ningthawadu Chandrasekhar gi mataw aduda minungsi ama poklakhi mahak khaktana bor mantri hairiba matik saba pham asi mahakna oiragani haina khalladuna khudak aduda Chandrasekhar bu
ꯕꯣꯔ ꯃꯟꯇ꯭ꯔꯤ ꯍꯥꯞꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯑꯆꯨꯝꯕ ꯆꯠꯆꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯕ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯅꯥꯗꯤ ꯃꯩꯗ ꯏꯛꯂ ꯏꯛꯂꯒ ꯂꯪꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯟꯗ꯭ꯔꯁꯦꯈꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯅ ꯈꯟꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯂꯪꯅ ꯉꯥꯟꯅ ꯎꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯌꯦꯠꯀꯤ ꯈꯨꯕꯝꯗ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯅꯤꯡꯊꯤꯅ ꯆꯠꯊꯔꯛꯂꯕꯗ ꯑꯋꯥꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯅꯥꯏꯗꯤ ꯑꯋꯥꯕꯅꯤ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯧꯃꯤ ꯑꯃꯈꯛꯀꯤ ꯋꯥꯀꯠ ꯂꯥꯛꯂꯦ꯫ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯀꯠ ꯑꯣꯏꯅ ꯊꯣꯛꯂꯔꯕ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯂꯧꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤꯗꯤ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯂꯧꯐꯝ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯅꯥ ꯃꯁꯤꯡꯅ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯂꯧꯐꯝ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ꯫ ꯃꯗꯨꯃꯇꯪ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯔꯒ ꯂꯧꯊꯣꯛꯄꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯔꯣꯏꯗꯣ꯫ ꯑꯗꯨꯕꯨ ꯅꯨꯄꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗꯤ ꯆꯤꯡꯊꯣꯛꯄ, ꯏꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯥꯡꯗꯣꯛꯄ ꯉꯝꯒꯗꯕ ꯁꯒꯣꯜ ꯁꯥꯃꯨꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯕꯗ ꯀꯔꯤ ꯈꯜꯂꯤ? ꯂꯧꯃꯤꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯤ ꯅꯨꯡꯖꯦꯡꯇꯅ ꯄꯤꯛ ꯊꯟꯈꯤꯗꯨꯅ ꯂꯧꯁꯤꯡ ꯎꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏꯗꯣ꯫ ꯂꯧꯃꯤ ꯑꯗꯨꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯈꯨꯝꯐꯝ ꯀꯅꯥꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯁꯦꯈꯔꯗꯤ ꯊꯋꯥ ꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯕꯣꯔ ꯃꯟꯇ꯭ꯔꯤ ꯆꯟꯗ꯭ꯔꯁꯦꯈꯔ, ꯅꯍꯥꯛꯇꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯤ? ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎꯗꯅ꯫ ꯅꯍꯥꯛꯇꯅ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯍꯥꯛꯅ꯫ ꯀꯔꯤ ꯈꯜꯂꯤ? ꯆꯟꯗ꯭ꯔꯁꯦꯈꯔ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯪꯒꯠꯄꯤꯔꯛꯄ ꯑꯗꯨ ꯉꯁꯥꯏꯃꯈꯩ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯇꯩ ꯑꯉꯝ ꯑꯊꯧ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯋꯥꯀꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯅꯅꯥꯏ ꯑꯩꯍꯥꯛꯅꯗꯤ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯍꯦꯛ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯂꯨꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯨꯕ ꯇꯥꯔꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯖꯔꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯄꯥ ꯑꯁꯤꯗ ꯇꯝꯈꯣ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ, ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯑꯩꯍꯥꯛꯅ ꯍꯥꯏꯖꯒꯗꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯄꯤꯕꯤꯌꯨ꯫ ꯊꯥ ꯑꯃ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯔꯗꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯐꯣꯏ, ꯁꯪꯒꯣꯝ, ꯌꯦꯔꯨꯝ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯗꯤ ꯉꯝꯕꯤꯒꯗ꯭ꯔꯥ? ꯂꯧꯃꯤ ꯑꯗꯨ ꯃꯃꯤꯠ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ, ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯒꯨꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯠ ꯑꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯐꯣꯏ, ꯁꯪꯒꯣꯝ, ꯌꯦꯔꯨꯝ ꯑꯁꯤꯃ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯁꯤꯡ ꯃꯐꯣꯜꯇꯅ ꯁꯦꯝꯕ ꯀꯥꯡꯊꯣꯟ, ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯩꯖꯨꯞ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯑꯃꯗꯤ ꯃꯣꯝꯄꯥꯛꯁꯨ ꯏꯅꯤꯡꯊꯧꯅ ꯍꯥꯞꯄꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯣꯟꯕ ꯀꯥꯡꯊꯣꯟ ꯑꯗꯨ ꯁꯤꯟꯅꯕꯤꯌꯨꯗꯣ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯊꯥꯡꯗꯣꯛꯄ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯂꯣꯛꯆꯅꯕ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯃ ꯁꯨꯞꯅ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯊꯥ ꯍꯦꯛ ꯐꯥꯕ ꯃꯤꯠꯀꯨꯞꯇ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯣ ꯆꯞ ꯆꯥꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ, ꯅꯍꯥꯛꯁꯨ ꯑꯩꯍꯥꯛꯀꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕꯗꯤ
warabsu wana ngairoko aduga numit aduda amuk nahaki laufam aduda punna thengarasi asi hairamduna ningthau adu sangkhiramme laumi nupa adusu ingak ngakna karamnabu tawgadoribano khanduna satki angamba phamnaibasing adusu Chandrasekhar da tingak yengnaramduna tumin hanakre adubu Chandrasekhar di karisu nasungdana monda yamna nungaina mayomda halakki hariba numit asidagi hauraduna Chandrasekhar mahaki mayomda mahakna hairamba phamung adumak thilaklamme lafoi sangom yerum pumnamak amata watana sinare ningthaugi manai masal sing adu pumnamak sinaramlaba matungda hanki Chandrasekhar di hana nungaina leirambagi mathakta amukka hena nungairamme saduna thakduna tumduna yamna nungaina leirakpa asida tha ama mapung sapsana phare mathangi ayuk anganba aduda Chandrasekharna mitkap tholakpa matam aduda hanagumna lambi sorok adu makhol mawa amata takhidre madugi mahod laumi aduna taklamba mahaki laufam lairiba adomda miyamna ningbung ngangna sonabagi sonthanglaraba khonjel kaya taraklamme Chandrasekhar di madu khanbu khanjiludrabani mahak masin maya tengduna lobuk adugi maikai pangnanaba hotnaringai ningthau adusu lanmi singaloinena mahaki maikai tamna laklamme mahaki sagol gari aduda Chandrasekhar bu tonghanduna laufam adu tamna laklamme lambi da lakna ningthau aduna asumna hangi bor mantri nahakpu nungjaw adubu tasengna thangdokpa ngamgadrane Chandrasekharna khummi iningthau madugidamaktani iningthaudagi aihakna nijakhiba potlamsing ado haujikti yengbiyu aihakki pambomse asi haiduna tha ama supna tumduna saduna leirakpagi noi lauraba pambom adu furit adu singkhatuna utlamme madu urubada nokphet tawraga ningthau aduna asumna hairamme is nahakki pambom asidi noireda khazai amadi puk adusu hanadagi hena noi saure madunabu nungjaw adubu tasengna thangba ngamgani haibadi aihakti thajadebo nungjaw thangdokpadi laredana horen nungjaw duna amuk nandana thwaido mangani ko ningthau adugi phagi aduda Chandrasekhar thawai tana noksai Chandrasekharna hairamme iningthau yengdamak yengbiyu asumna makhoi laufam adu yoksilakle sahigi kumhai harau ama thokpagomna tilamliba miyam aduda ningthau adudi miyam mamang aduda thabak asi pangthokpa ngamdaduna soplagadra haina khanbada nungnangba phauramme adubu Chandrasekhar di sagol gari adudagi ngamboi ngamdaboi yu ngauraba mi amagumna kumtharaklamme mahaki matawdabu miyam singaduna khuning kangkhatuna yengnaramme laumi adusu nungjaw adugi manakta leptuna makhoibu ngairamme wa masit amata ngangnadana lairiba aduda Chandrasekhar masama o thek nauduna nungjaw adugi manaktamna haiduna sangsinki aduga asumna hairamme marup masira nahakki nungjaw haibado laumina khumme ahoi angamba Chandrasekharna hairamme khara lapna handokpiyu aihak nungjaw se thangdoknaba hotnage asi haiduna furit adu pambom yongna takhatle aduga nungjaw aduda makhutna laibak ahumlak katlaga phat onthoraklaga asumna hairamme iningthau nungjaw asi aihak thangdokcharage adubu aihakki inangana sida thonggat pinaba miyoi amakhak mafam asidagi thaurang tawbiyu marup nahakna mateng pangasu yaida asumna irai laina Chandrasekharna salak sanarakpa aduda ningthau adu angakpa phauramme miyamsing adusu sitha nokpasu yaure adubu laumi adudi khumpham tawpham khangdaduna mamai mamit ngangsilaklamme ningthau aduna Chandrasekhargi paukhum adusu asumna pirakki bor mantri karino nahakna haikibadi nahakna thangdokkani khaktamak haikibadaini Chandrasekharna khummi mani asumbani iningthau adubu aihakti asigumba nungjaw asi inangganda thonggotuna poraga pujaido aduda thonggat pinaba miyoi ama khaktangdi pamjaba adugi hangjabani lausingna samu phakraba Chandrasekhargi wafam aduda upai leitraba ningthau adusu hauna nokthoraklammi
ꯑꯗꯨꯕꯨ ꯂꯧꯃꯤ ꯑꯗꯨꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯃꯔꯨꯞ, ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯋꯥꯍꯟꯕ ꯇꯝꯒꯅꯨ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯧꯁꯤꯡ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯅꯁꯨ ꯃꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯒꯗꯕ ꯁꯒꯣꯜ ꯁꯥꯃꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯖꯥꯎ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤ ꯐꯥꯠꯂꯁꯤ ꯍꯥꯏꯔꯕꯁꯨ ꯅꯍꯥꯛꯅ ꯑꯅꯝ ꯀꯟꯗꯅ ꯆꯀ꯭ꯔꯤ ꯊꯥꯡꯂꯗꯨꯅ ꯃꯌꯥꯗꯦꯗꯣ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯄꯤꯔꯤꯕ ꯑꯁꯦ꯫ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯧꯃꯤ ꯑꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯥꯛꯄꯤ ꯍꯩꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥꯛꯄꯤꯔꯕꯗ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯗꯨꯅ ꯁꯤꯡꯀꯨꯞ ꯁꯥꯅ ꯀꯥꯏꯍꯜꯂꯝꯃꯤ꯫ ꯂꯧ ꯎꯕ ꯃꯇꯝꯗ ꯑꯀꯥꯏꯕ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯤꯡꯀꯨꯞ ꯁꯥꯅ ꯀꯥꯏꯔꯕ ꯅꯨꯡ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯣꯟꯗꯣꯛꯇꯨꯅ ꯂꯧꯃꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯂꯨꯔꯕ ꯋꯥꯀꯠ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯐꯪꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯋꯥꯕ ꯋꯥꯈꯜ ꯄꯣꯛꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯧꯁꯤꯡ ꯑꯗꯨꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯋꯥꯔꯤꯅꯔꯝꯃꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔꯕꯨ ꯁꯣꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫